Phayeng khulga thangnana leiriba K.Phaizawl Village haina su khundariba khullasida khundariba miyoi singna Phayeng gi oina leiriba chungmai singda lansin laktuna paktaknana mapung faraba ujao kaya yanthattuna yonbagi thabak chathare mari leinaba department ke miyoi singna matam chana thingnaba honahaudrabade awaba phibam kaya thoklakani haina Phayeng awang laibungi khulakpa ningthaujam toyai chakpana phongdokre wafam asing asi Phayeng khulgi miyoi kaya yauna paumi singapuna u paktaknana yanthatkraba mafam singasi yengsinbagi khongchata phongdokhibani mahakna hai Phayeng khulgi oina Manipur gi darbarna chatnabigi matung ina satanba sing chanaba amade atai laigi thoram sing pangthoknaba chingi saruk sing piramke matamadagi hauna khulgi khunja singna ningthina ngak senduna ngasi fauba umang amagi saktam kaihandana thamduna lakle hairiba Phayeng gi chingi saruk asi revenue department di Imphal West ki manung chana leirake adubu ikangkhangawdana forest ki miyoi singna kangpokpi gi manung chalhankiba asigi matangdaso chapchaba lamkhai ama khangdoknaba mari leinaba singna demarcation tawgadabani maduna trabadi nungaitaba thaudok kaya thoklakloi hainingai leite loinana forest department ki miyoi singna ningthina ngak senba watpadagi ngaside mapung faraba ujao kaya paksana yanthattuna yolapani Turel kayasu nakna cheliba mafam sing asida leiriba chingi saruk sing maru koklakpa sina maram oiraga turel da ising chen bangamdre mamangda ising ningthina chelamba maklang turel asi fauba sa sanna thaknaba ising leisilaktre fibam asida adumak makhatana chathuduna lengakna yengsindrabadi ising di awaba yamna hengalakani haike Handragadi khogi lagi thabak tawlam tai tawbam ti ade hujik hujik khoi le misigi amathakta laisang thawai maleiri sine hujik khoi sirugi ija forest yembum lok hebum lok haidrai khoi mamangai gi ija forest ase moi sirugi ija forest lei ija forest hujik ingon da gasai namgibuduna ingon da madui copy su yauri aduna hujik siru ija forest da hujik u holok trabadina ase Manipur gi forest kangbushina akhoi laikon uyok phawbo moigi ja forest ne chat he map yekin bire masi akhoi khun abu manai khoi yaning de masi Manipur government so masi gi tobigun mari leina ba authority the government da masi tobigun hoijeninge aluga masi tawraga so akhoi hena khodong thiba I nai tanar ko so yai marmunduna ngasimak ai homsi laga sida akhoi siru sing akhoi swaida leiriba khun singsina moina yon khibasi akhoi mafamsida laga akhoi yengari sina Manipur gi government na ani mari leinaba asina forest department na masi yengsin biraga akhoi hoyiksi mamangai akhoi gi Phayeng khunsi gi maningda balang tore leina lei balang tore sigi maningda akhoi ase uyok laikon si leibane masida akhoi hana isingsi marang kaina phangame adu hojikti isingsi phangaktrabane khongchat aduda saruk yakiba Phayeng gram panchayat ki hanagi pradhan angom Gojendron hai Phayeng gi khundra singna matam kayadagi ngaktuna thamlakliba umangasi manghanaba honarakpa taraina logde matam chana lenga kamadi mari leinaba singna yensinglaktrabade miyamga punna hena akanba khongjang kaya changsilakani amadi chayetnaba mawangda thamliba lambi boundary asisu athubada mayek senghangadabani haike